Apokpa mama mapa animak laikhidraba Kakching district ki Hianglam Hiranmaidagi Oinam Dinana Mahaki Chahi Ngairibi Machanupigi kidney lying badalamdam asigi pukchel chauraba miyamna angamba mateng pangbinaba mateng nirakle Hiramasigi matangda paumisinga Oinam Dinaga unabada Mahaki fibam soklaba imung asi Apokpa mapana JCB thauduna imung purambani adubu kumja English aniga taramarida lambigi khudong thiba thaudok amada Apokpa mapa laikhidre madugi matung ikuidana mapa pokpa makpubok adusu amuk laikhide asumna imung asi wana hingnaba hotnaringai chairakta mahaki mama adusu cancer narakhe mama layengna hotnabada imungi lanthum kaya yonduna hotnarabasu kumja English aniga kunda apokpi mama adu laikhidre hairi hiram kayada awaba mayokna duna laklaba imung asi haujikna mahaki chahi mapan khakta ngairibi machanupigi yethangba kidney nama asi mathau tawdre haina doctor na khanghalakle adubu imung asida haukiba chahi khara asida thengnariba awaba kaya asina machanupi bu hospital da puduna layengna hotnabada achauba awaba ama mayoknare maram asina lamdam asida leiriba pukchel chauraba singna mahaki machanupi asibu layengbada mateng pangbiu haina dinana pukning chingsilakle ye thangma kidney amde yadre function tawdre na ma na baje keno to semaga yengi ja do semada yadra de lokthokse haba ondo anira khana do sok puding odo pesang sa itum de kya ju go sadam na mama na mayam ama jina ka chu tawdra di tung koina si sang dum hinga da ina ingona pesang sa ki phim do kya ju go na tai sa da na mayang mateng khaloraga sanje thu ne yengi bage jama je lokthok ka na khanja Nakalamarom da fibam soklaba oinam dinagi imung manung na thengnariba awaba amadi chahi Ngairibi machanupi na layengba ngamdabagi pawasi chief minister na tabadagi ngasi chief minister N Birengi manaw nupa N Rajendro Elias boy tharaktuna imung manunggi miyoi singa unakre loinana oinam dinagi machanupi bo athuba matamda Jenims hospital da pukhatuna treatment haunaba mathau taba thabak sing paikhatlagani haina thajaba pikre jikse sangse purga koi chalani aduga Director ka taw kan athubuda LSG hapta moksi manung ga operation dei pangthoni ha ba thajab dile maram ni mai pose kuini thamju yadre yum ji mai Facebook to ubani ado huji yam nungai se tendo koi disina pi ni haire somda ge ren so ko yum nu na MLA na sani ha ne dum sani lore akhone jo angam ka pa simai to ma ge awa ba sima man imung ji ma pu de san pa sin